ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯅꯤ ꯑꯉꯧꯕꯒꯤ ꯈꯣꯏꯗꯨꯝ ꯑꯃꯨꯛ ꯇꯥꯔꯛꯑꯒꯦ ꯃꯃꯥꯡꯗ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯎꯔꯨꯝꯒ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯤꯅꯤ ꯑꯉꯧꯕꯒ ꯃꯨꯔꯤꯒ ꯑꯃꯨꯛ ꯇꯥꯔꯛꯀꯦ ꯃꯨꯔꯤꯒ ꯆꯤꯅꯤ ꯑꯉꯧꯕꯒꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯈꯣꯏꯗꯨꯝ ꯇꯥꯕꯗ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯈꯣꯏꯗꯨꯝ ꯇꯥꯅꯕ ꯃꯨꯔꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤꯁꯦ ꯇꯦꯡꯒꯣꯠ ꯑꯆꯧꯕ ꯑꯅꯤꯒꯨꯝꯕ ꯂꯧꯔꯦꯕ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯣꯛꯄ ꯃꯨꯔꯤ ꯗꯦꯁꯤꯒꯤꯗꯨꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯨꯝ ꯇꯥꯕ ꯃꯇꯝꯗ ꯀꯕꯣꯛꯁꯦ ꯃꯨꯔꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯕꯣꯛ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯎꯏꯕ ꯑꯁꯨꯠꯄꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯗꯤ ꯆꯤꯅꯤꯒ ꯅꯞꯄꯨ ꯍꯥꯏꯕ ꯌꯥꯗꯕꯅꯦꯕ ꯑꯁꯤꯗ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯑꯩꯒꯤ ꯊꯣꯏꯗꯤꯡꯁꯦ ꯒ꯭ꯔꯥꯝ 50 ꯈꯛꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯈꯥꯡ ꯑꯁꯥꯕꯗ ꯍꯥꯟꯅ ꯉꯧꯊꯣꯛꯄꯤꯔꯅꯤ ꯊꯣꯏꯗꯤꯡ ꯉꯧꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯀꯥꯞꯄꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯩꯗꯣꯛꯑꯅꯤ ꯌꯥꯡꯀꯣꯛꯀꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯐꯩꯅ ꯊꯝꯕ ꯇꯥꯕꯀꯣ ꯀꯩꯒꯨꯝꯕ ꯌꯨꯡꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯛꯄ ꯃꯇꯝꯗ ꯆꯠꯂꯣꯏꯌꯦꯕ ꯐꯖꯅ ꯃꯀꯨꯁꯦ ꯍꯧꯖꯤꯛꯁꯦ ꯇꯦꯡꯀꯣꯠ ꯑꯃꯒꯤ ꯃꯅꯤꯡꯅꯀꯣ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯃꯥꯁꯦ ꯍꯥꯏꯗꯤ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯇꯛꯄꯤꯔꯅꯤꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯛꯄꯁꯤꯗ ꯃꯀꯨꯁꯦ ꯈꯔ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤ ꯑꯗꯣ ꯈꯨꯠꯅꯁꯨ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯅ ꯇꯧꯅꯩꯀꯣ ꯑꯗꯣ ꯈꯨꯠꯅ ꯇꯧꯕꯗꯣ ꯌꯥꯡꯀꯣꯛ ꯃꯁꯤꯡ ꯆꯪꯒꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠꯒꯨꯝꯕ ꯑꯃꯅ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯈꯞꯇꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯈꯞꯇꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨ ꯃꯀꯨꯁꯦ ꯈꯔ ꯑꯃ ꯑꯗꯨꯝ ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯈꯣꯏꯗꯨꯝ ꯇꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯊꯣꯏꯗꯤꯡ ꯉꯧꯕ ꯈꯥꯡꯗꯣ ꯐꯖꯅ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯗꯀꯣ ꯆꯤꯅꯤꯁꯦ ꯀꯥꯞ ꯑꯃ ꯕꯤꯛꯊꯟꯅ ꯂꯧꯔꯦꯕ ꯀꯥꯞ ꯑꯃ ꯕꯤꯛꯊꯟꯅ ꯂꯧꯔꯤꯕꯁꯦ ꯑꯁꯤꯒꯤ ꯀꯥꯞꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯥꯞ ꯑꯃꯒꯤ ꯏꯁꯤꯡ ꯇꯪꯈꯥꯏ ꯑꯃꯈꯛ ꯂꯧꯔꯒ ꯈꯥꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯀꯣ ꯆꯤꯅꯤ ꯀꯥꯞ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ 이싱도 ꯀꯥꯞ ꯇꯪꯈꯥꯏ ꯑꯃ ꯀꯥꯞ ꯑꯅꯤ ꯑꯣꯏꯔꯒꯅ 이싱 ꯀꯥꯞ ꯑꯃ ꯑꯗꯨꯃꯥꯏꯅꯀꯣ ꯇꯪꯈꯥꯏ ꯍꯥꯞꯄꯤꯒꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯆꯤꯅꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯆꯤꯅꯤꯁꯦ ꯇꯨꯝꯕ ꯐꯥꯎꯕ ꯁꯧꯍꯜꯂꯅꯤ 이싱 ꯌꯥꯝꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯣꯟꯕꯩ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯤꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯂꯧꯅꯔꯤꯕ ꯆꯤꯅꯤꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒꯤ ꯇꯪꯈꯥꯏꯗꯣ 이싱도 ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯉꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯆꯤꯅꯤꯁꯦ ꯌꯥꯔꯅꯤ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯆꯥꯃꯁ ꯑꯃꯒꯨꯝꯕꯒꯤ ꯆꯥꯡꯗꯀꯣ ꯁꯨꯝꯃꯒ ꯍꯥꯞꯆꯤꯟꯕꯤꯗꯣꯏꯅꯦꯕ ꯌꯥꯝꯅ ꯍꯦꯟꯗꯅ ꯁꯨꯝꯃꯁꯨ ꯁꯤꯟꯒꯅꯤ ꯑꯁꯤꯁꯤꯅ ꯆꯤꯅꯤꯁꯦ ꯅꯞꯄꯗ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯍꯥꯞꯄꯤꯒꯅꯦꯕ ꯑꯁꯤꯁꯤꯅ ꯍꯥꯏꯗꯤ ꯈꯣꯏꯗꯨꯝꯁꯦ ꯂꯪꯉꯒ ꯐꯖꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯁꯟꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯦꯕ ꯑꯅꯤꯁꯦ ꯍꯥꯞꯂ ꯃꯇꯨꯡꯗ ꯐꯖꯅ ꯑꯝꯇꯪ ꯁꯧꯍꯜꯂꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯅꯤꯒꯤ ꯆꯥꯡꯁꯦ ꯌꯥꯔꯕ ꯍꯥꯏꯗꯣ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯆꯤꯅꯤ ꯉꯥꯡꯕ ꯂꯣꯟꯕꯒ ꯆꯤꯅꯤ ꯉꯧꯕꯒ ꯂꯣꯟꯕꯁꯦꯀꯣ ꯆꯤꯅꯤ ꯉꯧꯕꯒꯤ ꯆꯥꯡꯁꯤꯅ ꯈꯤꯇꯪ ꯋꯥꯠꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ 이싱ꯗ ꯊꯥꯗꯕ ꯃꯇꯝꯗꯀꯣ ꯃꯥꯅ ꯈꯤꯇꯪ ꯅꯧꯍꯟꯗꯣꯏꯅꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯀꯜꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯤꯅꯤ ꯑꯉꯧꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯧꯕꯁꯦ ꯑꯁꯤꯒꯤ ꯆꯥꯡꯁꯤꯗ ꯊꯝꯗꯣꯏꯅꯤ ꯑꯁꯤꯗ ꯑꯗꯨꯝ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯆꯤꯅꯤ ꯑꯉꯧꯕꯁꯤꯗꯤ ꯏꯪꯉꯒ ꯌꯥꯝ ꯊꯨꯅ ꯐꯥꯖꯤꯜꯂꯦ ꯃꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯔꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯈꯥꯕꯩꯅꯀꯣ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤꯒꯤ ꯆꯥꯡꯅ ꯌꯥꯝꯃꯒ ꯀꯕꯣꯛꯀꯤ ꯆꯥꯡꯅ ꯂꯤꯛꯄꯁꯦ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯣꯔꯦꯟ ꯈꯣꯏꯗꯨꯝꯁꯦ ꯌꯥꯝ ꯀꯟꯕꯅꯤ ꯆꯥꯕꯗꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯣꯠꯄ ꯃꯇꯝꯗ ꯆꯤꯅꯤꯒꯤ ꯆꯥꯡꯁꯤꯅ ꯈꯤꯇꯪ ꯅꯝꯗꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯕꯣꯛꯇꯣ ꯈꯔ ꯑꯗꯨꯝ ꯍꯩꯖꯤꯟꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯈꯨꯠꯁꯦ ꯍꯥꯟꯅ ꯆꯣꯠꯊꯣꯛꯄꯤꯔꯅꯦꯕ ꯈꯣꯏꯗꯨꯝ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯈꯣꯏꯗꯨꯝꯒꯤ ꯆꯥꯡꯁꯦ ꯂꯧꯔꯒꯦ ꯑꯗꯨꯒ ꯈꯨꯠ ꯑꯅꯤ ꯇꯧꯔꯒ ꯐꯖꯅ ꯇꯥꯁꯟꯕꯤꯔꯒꯦ ꯃꯨꯔꯤ ꯈꯣꯏꯗꯨꯝꯁꯤꯗꯤ ꯈꯤꯇꯪ ꯆꯥꯎꯅ ꯇꯥꯅꯩꯀꯣ ꯃꯥꯗꯤ ꯆꯥꯎꯅ ꯇꯥꯕꯁꯤꯅ ꯐꯖꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯈꯨꯠ ꯑꯅꯤꯁꯤꯅ ꯐꯖꯅ ꯇꯥꯕꯤꯌꯨꯀꯣ ꯈꯨꯠ ꯑꯃꯇꯪꯅ ꯈꯣꯏꯗꯨꯝ ꯇꯥꯕꯗꯤ ꯀꯩꯗꯧꯉꯩꯗ ꯐꯖꯕ ꯌꯧꯔꯣꯏꯕ ꯃꯥꯒꯤ ꯁꯦꯞꯇꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠꯁꯦ ꯀꯪꯉꯛꯄ ꯇꯥꯔꯒꯁꯨ ꯃꯅꯥꯛꯇ ꯇꯦꯡꯀꯣꯠ ꯑꯃꯗ 이싱 ꯈꯤꯇꯪ ꯍꯥꯞꯄ ꯊꯝꯃꯨ ꯑꯗꯨꯅ ꯈꯤꯇꯪ ꯆꯣꯠꯊꯣꯛꯑꯒ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯀꯪꯕ ꯇꯥꯔꯒꯗꯤꯀꯣ ꯈꯨꯠꯇ ꯂꯣꯏ ꯅꯞꯁꯟꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯇꯥꯁꯜꯂꯣ ꯌꯥꯗꯕꯅꯤ ꯑꯗꯣ ꯈꯣꯏꯗꯨꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯥꯕ ꯂꯣꯏꯔꯒꯀꯣ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯅꯤꯛꯄꯤꯒꯗꯕꯅꯦꯕ ꯁꯤꯁꯤꯅ ꯑꯃꯒ ꯅꯞꯅꯗꯅꯕꯒꯤꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯣꯏꯗꯨꯝꯁꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯨꯕꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯈꯣꯏꯗꯨꯝꯁꯦ ꯔꯥꯡꯗꯒꯨꯝꯕ ꯍꯥꯟꯖꯜꯂ ꯃꯇꯨꯡꯗ ꯃꯊꯛꯇ ꯃꯨꯔꯤꯒꯤ ꯑꯣꯏꯔ ꯃꯨꯔꯤꯁꯦ ꯑꯀꯪꯕꯗꯣ ꯈꯤꯇꯪ ꯆꯥꯏꯁꯟꯕꯤꯌꯣꯕ ꯎꯔꯨꯝ ꯑꯣꯏꯔꯒ ꯎꯔꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯕꯤꯌꯨ ꯑꯗꯨꯅ ꯑꯃꯒ ꯅꯞꯅꯔꯣꯏꯕ
aduna khoidum je tadringai da kabok akang ba se kitang lawtho thambiu ko asi yamna maruni aduna tabba taraga di ko khoina sumaina dum rang da hajalaga di hore lokthorok ko matam da khoi bak saraga loi amaga maga napsana basu yawbune ba ko mayam asini ngasi ge chini ngobuna taba muri khoidum ase mayam chadaba yawraga di soidena mutang semaga chai tobiu loina na handaki diwali amadi ningol chakouba asida ko chana bagi amadi pubagi oina semba yare loina na video sina nungairaga di channel asibu like share subscribe to work aubiganu ngasi gi oina di matang asida loisinjerage mathangi video da mugana thengnarasi bye bye